इंडिया लेंगा के नेशनल इंस्टीट्यूशन फॉर ट्रांसफॉर्मिंग इंडिया नीति आयोग के थाहुम चथगदबा संपूर्णता अभियान के दमक लेबा असगी डिस्ट्रिक्ट चामतरा निथोई अमसुंग ब्लॉक चमंगा खनगतपदा मणिपुर की चांडेल डिस्ट्रिक्ट यावरक्ले ngasidagi campaign houkhre campaign asi ngasidagi hauraga थाहुम चुपना हाइबदी जुलाई मरीदगी सेप्टेम्बर कुंट्रा फाउबा चथगदबने ngasi haunabi matungina Chandel District ki DC mayang langbam Rajkumar campaign ase hogdoki Sampoornata Abhiyan manungda lebak asigi Khangatpada District chamatara nithoi asi aspirational district program haina mioi bagi hakchel amasung lebak lehauga mari leinaba tongan ba maroiba indicator tarukta yumpham oiraga district adu hanagi fibamdagi fagat hannan ba pandam thamli Wakalo nasiga chap manana lebak asigi block jamanga dasu hena phibam phagatna ba pandam thamli bani ngasi Chandel District ki Deputy Commissioner ki Office Complex se leiba Mini Secretariat ki Multipurpose Hall pangtho ki ba Sampoornata Abhiyan hogdokpagi thorom aduda DC Mayang Langbam Rajkumar ADC Chandel MD Firoz Khan SDO Kengjoy MD Gayazuddin Khan SDPO Chakpi Karong MD Tajuddin CMO Chandel Dr. Matthew Joyshan Monsang DPO Chandel Pratibha Kumantem JDO Chandel Yumnam Hemchan District Agriculture Office Chandel TS Glandini Monsangna Saruyaki Thauramadu Mari Lenana Mayang Langbam Rajkumar Sampoornata Abhiyan gi Kanabusingi Macha Khaina Hat Thamki Lonina Chandel District ki DLO singna tha ahum asida masak thokpa thabak sing paikhatuna campaign asi mai pakna ba honaminasi Sampoornata asi system ama oina tungkoina thamausi haiba apel chauki Thawai yauba asas and Anganwadi workers and village level worker do singkhatlo single platform amada makhoi si converse tawraaga thabak tawhalakani aduga chap manaba result si report si kamaina puthorakani haibisi yengminnaseba ko madu few villages ta tawhanba matamda ahwanba matamda madugi learnings to koine adopt tawre haraga we can expand accordingly to all the remaining villages madu koi target to yai adoi taragadi madugi lapses leiba step makhai do highlight tawbirau Madu highlight tauraga we can and we should approach our seniors and authorities so that they also prioritize their resources and time to us so that system anova ama tholakpa yabra haibagi plan tawiyai